Center the BJP ne luching balengak lairak pa chahi nipan farak pagaloina na India pombada pangthokpa Garib Kalyan Sammelan gi sarukoina Manipur da su Imphal gi City Convention Center da pangthokre. Laumi Singh na lamgi pata puthok pangamdabagi government gi scheme kaya phangba ngamdriba si kokhanaba no land reform law ama puthorakani haina khalli haina Union Minister of State Dr. R.K. Ranjan na phangdorakle. Manipur da su World No Tobacco Day pangthokre hidak mana si drug makalamani hidak mana si janabana miyoi ba mabu kok tagi ton fauba sokali haina Health Director Dr. K. Razona phangdokre. Amasung India da haukiba pongkun mari da COVID ki positive case listing ani chahum kun tragani hankalaki miyoi taraga mapan laikide active case listing taraga tare chanipan marfuhum doi laidi. Maya mukurumjari adom ne biribas impact news ni ay Gouri Haobam na hauzik pungja si faubugi maru aiba pausing miyam da pizari. Center da BJP na luching balengak lairakpa chahinipan farak pagaloina na India pombada pangthokpa Garib Kalyan Sammelan gi sarukoina ngasi Manipur da su laingak asigi planning department na senduna Imphal gi City Convention Center da pangthokre. Thauramadu da Prime Minister gi miryang makha da paikaliba scheme kaya gi kanab fanglaba miyoi singna makhoi gi pukning warol piduna Center laingak Prime Minister amadi Manipur gi Chief Minister bu thagat pafongdokhi. Loinana PM Samadhi scheme na chingba tongan ba thaurang singi makada miyam da fanghaliba kanaba singa se hangat hanbinaba sarukya khiba beneficiary singna Manipur gi Chief Minister gi pukning chingsinki. Thauramadu ko mari lainana Chief Minister N Birena phongdokhiba gi matungina PMAY rural gi oina ahanba anishuba amadi ahumsuba phase ke apunba yum lising kun gamapan chahum marfuga taruk pandam thambagi manungda yum lising taraga mari chanipan marfuga taruk saba loishinkre. Urban goina yum masing lising yang kai gamanga chanipan gamari approve tawbugi manungda lising mari chamri marfuga taruk saba loikre makhataba sing loishinaba hotnari haike. PM Kishan Samadhi ki manung channa status ki oina miyoi masing lakh taruk lising taraga mapan chani taraga nipan register tawki adubu thagalakhiba sing adugi manungda che changsu daba khara khaidokraga hauzik fawda miyoi lakh manga lising nipan chamriga tarada kanaba phanghankhra haike. Tongan ba scheme kaya gi matang da su state lainga kasina miyam da kanglon chumne yohali haibagi wafam so Chief Minister na phongdokla duna Prime Minister Narendra Modi asi laibag asigi miyam gi aseng ba marup ni haina sing thaki. Laingak na laumi sing da piriba khudong jaba kaya si phangna bahona bada laumi sing na lamgi pata puthokpa ngamdabagi khudong jadaba kaya thengnari masina maram oiraga asiguma kaya si kokhanana balaiba asigi Prime Minister Narendra Modi na laumi sing gi damak anova land reform law ma puthorakani haina khalli haina Union Minister of State for Education and External Affairs Dr. Rajkumar Ranjan phongdorakle. Wafam asi Narendra Modi na laibag asigi Prime Minister oina wasak lawraba matungda laingak lakkiba chahinipan surakpaga iroina na laibag sen matungna pangthokpa Prime Minister's nationwide interaction with various beneficiary scheme of Government of India gi thauramda phongdokkibane. Imphal West District laiba ICAR Krishi Vigyan Kendra na sinduna lamfel pata laiba NH Reason gi ICAR Research Complex da video conferencing gi khutang na pangthokkiba. Thauramadu the Union Minister of State for Education and External Affairs Dr. Rajkumar Ranjana makhatana kumja lising ani kunga mari fawbada yumthong khuding da thakna bai sing piba haibasi laibag asida paliba Modi lainga kasina kanna hotnari haike. Thauramadu da Patso Assembly Constituency ke MLA Sapam Kunja Kishore Imphal West District ke Upadyaksha L Bobby ADC Imphal West Dr. N Johnson amasung NEH Reason Manipur Center ICAR Research Center Complex ke Joint Director Dr. I Mega Chandrana mathang sitna maru oiba miyosing oina sarugyaki. Prime Minister is thinking to have a new land reform law ama soidana tawrakane khali new land reform sil akanda the only lomina logi mapu oiba tolop chaba other profession da leibana paisa pai low san basina total of the state ki productivity da hampered tawi aduna khoida khoi gi GDP hagatpada sohal leba aduna masigum base farana ba new land reform lakani chorok phagatpa hore hojik baina scheme mayam ba lebase during the last 8 years the only Prime Minister Shri Narendra Modi na leibak si Kanda mipung khudingmakta dharma khudingmakta aduga jati khudingmakta masigi kanabase yohunna bohona bani
Malem Pumbada World No Tobacco Day Pangthoknabgum State Asidasu Tauramasi Pangthoknari State Asigoinasu State Health Society National Health Mission Manipur Amadi Health and Family Welfare Department Sinduna World No Tobacco gi Tauram Pangthokki Hidak mana asi drug makalamani hidak mana sizinabana miyoi amabo kokta gi ton fawbu sokhali Nahanba ngammi haina Health Services Manipur gi Director Dr. K. Rajuna Fongdokre BT Rota Laiba Directorate Family Welfare Services ki Conference Hall the Pangthokki Batauramadaga Mari Lainana Director Rajona hidak mana sizinabana miyoi amagi hakjang manghanbada natana akoibagi fibam miyoi ba amagi senmetlonamadi personal behavior da yamna chawna ahongba ama purakpa ngami Hidak manada yauba nicotine hairiba polam asida chemical listing taret ki mathakta yawi masigi manung da chemical humfutara di hugi masak oyamadi miyoi amagi hakjang da cancer makhal kaya thokhanba ngami Hidak mana sizinabana nupa amadi nupi oibasingda infertile oihanbagi achawba maram ama oi haiba wafam study report kaya amadagi khangba ngamkhrabani haike Manipur yaungna Northeast ki state singda hidak mana bu maikhu natraga maikhu thoktaba product oina sizinabagi chang yamna hena wangkhalakle Tungda lakadauriba mirol singda hidak mana sizinahaloishi hairagadi hauziki mirol asi hidak mana pungtha thadokpa amachangi haina Razona makhatana fongdokhe Tauramadu the National Health Mission Manipur gi State Mission Director Dr. Somorjit Ningombam Family Welfare Service Manipur gi Additional Director Dr. N. D. Mau Yaungna State Health Society National Health Mission Manipur amadi Health and Family Welfare Department gi makok thongba official amadi staff singna sarugya ke Director Rajona Tauramadu the sarugya ki bamiyam da hidak mana sizinadana ba amadi akoi bagi fibam ngak na thambagi wasak lawhan ke Koi government asu yam kan honari ada masi thinglana ba manufacture tawdana ba advertise fazana tawdana ba tanghandana holandana yam measures mayam am honari every year magi theme mamam pom tawdana sei seidi gi hongdana masi toknana ba koi praja sing sida yam kan honari masina oral cancer throat cancer even nupi da ba infertility tawbiya anga poktabiya smoke and the smokeless umbayai adigi saibiya masi mayam se sinar podagi yakoi gi health hazard mayam lakpa yakoi na dikhang da ba masi slow killer ne ba latent killer masina war on drug ki part amoina masi thaba plantation toba masi koi tokadabani masina mangmanatana kana basi kaimta leite Malem Pumbada Tobacco Thingbagi Khongjang Chang Silakli Basida Manipuri Yaugdabaga Manare Manana Laide Haina Coalition Against Drugs and Alcohol Kadagi General Secretary Takhelambam Gichandrena Fongdokre Konong Mamangda Laiba Kadagi Office Pangthokpa World No Tobacco Day gi Thauram da wafamasi Fongdokibani Thauramadu the Gichandrena Makatarduna Manipur da Mari Lainabasingna Tobacco Thingbagi Webase Matalaite Tobacco Yon Bada Thingbalaidabaso Lamdamasi da Thingbagi Wang Mada Dumak Yonari Tobacco season abana miyam da kaya yamna sokhan bagi hai bagi awareness camp laingak na mafam da pangthok pagi tangai fadaba matam yorakle haidi masi world gi wenadi United Nations na sahabiram budo 1987 dagi sigi General Assembly ne adopt tawro matung da no smoking day hala da mana sida khoi gi smoking maikhu thok pase masi ahan bigi masi thing bagi tawro mi adui matung da olap chahi 1988 dagi di UN dagi mu World No Tobacco Day idamna sinabagi mayok tai base 1988 dagi tawro Manipur di khara haini chakpa wat ka haiga da masi web se khara tappe aduga lai ba India da su sigi web se khara dum tappa dum tawle du idamna gi impact adugi chaiting bi imadi sathi na lai Iramdam asida fangliba mahimarong madilaw singugi pothok sing hena puthokuna miramda thadokpa ngamnabagi pandamda Potential Northeast Outreach Program on Agri Exports focused at Manipur Haiba Hiramda nongmagi oiba khananainabagi thauram pangthokre Thauram as Agricultural and Processed Food Products Export Development Authority amadi Progress Harmony Development Chamber of Commerce and Industry PhD Chamber na punna khot samnadra chingmairong dalaiba Hotel Classic Grande da pangthokibani PhD Chamber gi Secretary General Saurabh Sanyalna Housing status si da fangliba mahimarong lawsing amadi sasan gi pothok sing asi hena magul laihanduna amadi ahenba pothok tuna mapan laibak sing da thadok na balambiyat pagi matam yori haike loina na political gi oiba thodok wathok khara na Manipur ga tainariba Myanmar gi ngamkhai paringda banking gi khudong chaba laitriba sigi yenglaga center laingak na Myanmar da Indian banking system hangdok na bahona biyo Banking system asi hangdokpana Asian Highway asi dalalon itik tawriba status gi amadi laibag asi miyam da chawna khudong chaba piba ngamgani haina mahakna fongdokhe
Manipur state should be the first one to start exporting these products, and it will have a huge impact on the economy of the state as well as over the country. You will get huge amount of FDIs which will come up. There's another big issue in the Myanmar region. Myanmar region businesses are not totally stable and they are not depending on the banks because of various reasons, political reasons. So there is a need for the government of India to establish banking systems in Myanmar with Indian banks so that our businessmen can tie up from Manipur and from the northeastern region with Myanmar, because Myanmar will be the way through where the products will be moving through on the Asian highway. Matang swai shida break amalauza ke break matung da malem amadi India ki laidiba COVID-19 case cap dar amadi Manipur amasung malem ki tongan ba I pau sing puduna lakjage Impact News pok meeting ta duna lebiyo. Baba, ngasi ini thoi gi lohong bada me ha me hai ba. Ada ai gi lohong bada de kai happy doino. Kar ulura Ai gi di lawoina unbiyo ba. ha lawoina good wakal se yaure dne sada sa ipana noi da haige de budine humang manam bune lei manam dong na nusiu ko adu khakta da tinjel lai chen da bak chang ai do noi goi duri ni ko Baba, ai gi di law unbi no. nang di khange itak irang mi ni na kar ulu hai bo ni ne Adu buro hayangwai charon suron phawbada ningkhai roi daba tata tiskon gi yotna saba yumuin unbiyo ba. ha tata disko Yes, papa. sana lau pa ma bin na nang good aina noi bu poi ban na pa wo ni na aina gutter tata tiskon gi yum chaba pa mi bai sa nu pi sin na gutter good gutter gutter Admission open. Triangle Tutorial Center TTC Mojo Career Path start here. Sangai Pro Mamang Laikai near Little Flower School da Kosem na lauba class 11 amadi 12 Science ki Foundation course Jun taraga mangal ishingani kundani thoi tagi hozaragani. Experience lairaba oza kayana physics, chemistry, biology amadi maths takpi tambidani. Form available from 20th May 2022. Akupa marol gidamak 8837291003 natraga 7421818857. Presto Personalized Wonders Imphal da nauna hangdok jare haidiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. Mayam momuka hana taram nokchari bulletin asigi makataba pau miyam da pizari. India da haukiba pungkun mari da COVID ki positive case listing ani chahum kun tragani pan henkalaki leina asigi miyoi taragamapan laikide. Laikidabagi chang na chada ama 10 ani ani oike leina asagi miyoi listing ani ga chama kun tragamari fagalaktuna discharge tauke. Fagalakpagi chang na chada mari futara nipan 10 tare mari oike hauzik leiba sida COVID ki active case listing taraga tare chanipan marfuga humdoi leidi. Hauzik India da COVID ki apun ba case masing crore mari lakun tragamathoi listing yang khaginipan hele. Apun ba fagalakpagi masing na crore mari lakun ga tarug listing taraga mga hele hauzik fawda India da COVID ki laikhitraba apun ba masing lak mga listing kun ga mari chatru kuntra sure nakalamaromda malem gyoina COVID ki apun ba case masing crore yang khai humdoi lakun ga nithoi listing tara hele malem gyoina COVID ki laikhidaba masing na lak hum fuga humdoi listing tara ga nithoi hele amadi malem gyoina COVID ki fagalaktu na discharge tawkiba masing na crore yang khai lakun tragamathoi listing hum fuga mapan hele. Awang nongpok lamdam gyoina COVID-19 dagi fagalakpaki chang wangli Arunachal Pradesh ke coronavirus na sokalaba migi masing pun na lising humfugamari chamnga mga yaw active case ama laikre. Assam dalay nasagi apun ba case laktare lising kun gamari chani kun try yaw active case na tare laikre. Megalaya da coronavirus na sokalaba apun ba migi masing lising marifutara humdoi ka chani pan kun gataruk yaw active case na mari lady. Mizoram dalay nasagi apun ba positive oiba masing lakani lising kun gani panchahum taragataret yaw active case na chamani fugani thoi dalay kre. Nagaland state ki oina lay nasagi apun ba case lising kun traga mga chamri marifutara taret yaw active case na ani lady eduga Tripura masung Sikkim na lay nasagi active case amatalay taba steroid kre.
Lona Thinkraba Lalholo People's Revolutionary Party of Kanglai Park Progressive ki hayang pangtokadoriba Taraganito Shuba Progressive Day Gamari Laina at Lopesigi Yawal Ihoda Tawai na Pontapi Krabasing Kanglai Chamasung Yawal Lopum Namaki Mofam de Kai Kumnabulakle Lalholo Basin at Hadorok Pachero Lamadamakogi Oiba Wafam Tamladuna Kanglai Park Punam Fuda Laushin Kibagi Mayokta Ning Tambahanjina Baning Tamlan Haurake English Singamaga Chamapan Ifugamapan Gi Merger Agreement as Chatnabayaro Daba Kanglon Kairaba Illegal Agreement ni Haina English Singamaga Chamapan Marifutara Humdoy Masung English Singamaga Chamapan Marifutara Taruki Miam Gi Mifam Da Wareb Law Krabani Ning Tamlan Hoki Bagi Maram Sumiam Gi Wareb Aduga Mana Krabanina Lal Hobagi Wafam Asisu Aikoi Kaktagi Natre Miam Gisu Oide Haiba Asini Center Gi Taujal Yaudana Tabak Taubang Amzetra Basing Asina Hana Wakal Taba Changli Lal Holupti Laihandaba Gambaya Yadubo Jahi Lissingani Henbagi Mika Poning the Bagi Tag Ipom di Manghan Bangamoy Warishana Bagi Oinadi Government of India Madi State Government Animag Nainaduna Homework Tauga the Bayam Nawatli Lubasigi Oinadi Matamsu Chadri Haidakli Imphal West District ki Tautong Ayungba Tautong Afaiba Madi Lamsang Bazar gi Mafam Singda Yum Changduna Operation Chathakre Operation adu Imphal West Police Commando team na ayuk pong tarukamakay gi nipan ga minute taraga mga fauba chathaduna yum humfugi miyo chamaga kuntra rom gi verification chathaki Operation adu da mifami pundi amate yaw khide haidi Jakarta da hauzik chathariba Asia Cup Hockey Tournament da India amadi South Korea ani nanga silamba thengnaragani Hairiba match asing asino midang wairam pung taruk makai taba matamda GBK Sports Complex Hockey Stadium da sanagani Tournament asigi atopa match tanga si Japan amadi Malaysia ani nanga sinong tilpung mari taba matamda lamba taungnagani Aroibada bulletin asigi headline samok miyam da thamjari Center da BJP na luching balengak lairakpa chahini pan farak pagaloina na India pumbada pangthokpa Garib Kalyan Sammelan gi sarkoi na Manipur da su Imphal gi City Convention Center da pangthokre Laumi Singh na lamgi pata puthokpa ngamdabagi government gi scheme kaya phangba ngamdriba si kokhanaba anauba land reform law ama puthorakani haina khalli haina Union Minister of State Dr. R.K. Ranjan na phongdorakle Manipur da su World No Tobacco Day pangthokre hidak mana si drug makhalamani hidak mana se jinabana miyoiba mabokok tagiton fauba sokali haina Health Director Dr. K. Razona phongdokre Amasung India da haukiba pungpun mari da COVID positive case listing ani chahung kun phagani henkalaki miyoi taraga mapan leikide active case listing taraga tare chanipan marfuhumdoi leidi Madang swai shida bulletin asi loishinjare Manipur amasung malang bitongan tongan ba mafam sing da thoklibe i pau sing gidamag Impact News po miding tadona lebiyo